ꯃꯊꯛꯇ ꯑꯁꯪ ꯑꯃꯥꯟꯁꯦ ꯑꯔꯩꯒꯩ ꯍꯥꯞꯄꯅꯦ ꯑꯩꯅ ꯁ꯭ꯀꯨꯞ ꯑꯃ ꯍꯥꯞꯄꯒꯦ. Hi ma'am, welcome back ma'am. I welcome back sungay haidena imanabina haidemko. Aduduna ngasigi vlog sidadi ai hairabani. Welcome back to my channel ma'am. Aduga ma'am ngasigi video sidi what I eat in a day gi vlog oiden. Enate ai gi budi eat in a day oiroi ba drink in a day gi vlog oidone bako haidi mapang chadabanina. Mahi ngata thakpanina adubu mahi ngata thakpa haira amakatangdi adum thaktetana madum makhal makhal thakineba aduduna makhal do kai thaino habdo ma'am kamai thai habdo yengminnarasi aduga ma'am ai je haugalakta ngari adu ai kai loisang khajan ba brush nung kai ka taw khotana tawrage aduduga aina hek yahaurakpaga kai hana thai kholi habdo adudo yengminnarasi mayam hek haugalakpaga empty stomach ta aije khohi je hana ising lumbu sabaje sida chamas ama hapaga thaktoine bako adu si hana thakchallage mayam adudi mayam aduga aigi breakfast semajebako adu mayam aigi breakfast se aidi kai hani fruits kumba kai kajiju steam tawdradi yadebako aduduna ai laphoi je si ising sahalineba ising sahanbai mathak sida ising sabai mathak se sida ida ngaktang manin phangnalaga steam tawrase adudi mayam aigi laphoi je steam tawringai sida ngarang nungdang je aina sigi nuts sing je tingambaneba isingda sigi je grinder sida hapchanbiraje mayam adudi sina dates nebako mayam ama dates ta khatang achot padone ba sina takhaibada nungai adugi ai si oina lawebako mayam adu maru kai ka ge lawthora age silaina maru kai ka ge lawthora age aduga ulage aduga mayam sigi jina strawberry flavor ki oats to nebako adu si je scoop ama hapage aduga mayam sigi jina cerelac to nebako angang naga chanabado adu cerelac ta mamuk dal kai ka yawba cerelac cherry yawbado oidoine number 8 la kainom oidone si je ai bab oidre sigi je scoop ama ga happe aduga ngasai gi steam tawgiba laphoi do hapani ngasai gi steam tawgiba laphoi do adudu jo hapchanjare bo sidaida aduga sigi je kainone sidamisi do ne bako mya si sidamisi je khara amaga hapani bako aduga mayam takhai ruba yarani ai takhai raga mo uchara ge tadi mayam si se takhai ra matungda smai leire bako ado sigi jai huji chajumda chum thora age tangana chajumda smai leire ado ai sidaida khaga chumda han de bako okay chamas na smai le khaga sum nada de rum mathak ta leire ni bako me sida leire mayam aduga ai si je ising asaba kara yanjan doine bako yam nangaju thakpa yaroi aduga yam ingba sisu yade bako aduna ising asaba kara yanjanle aduga smana chamala kara khai berani adu si changse si yarni bako thakpa ada ayo thakna batawrake
ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦꯕꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯣꯠꯁꯤꯁꯨ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯐ꯭ꯂꯦꯕꯔ ꯑꯣꯏꯔꯒ ꯑꯗꯩ ꯂꯐꯣꯏ ꯀꯩꯀꯥ ꯍꯥꯏꯗꯤ ꯑꯩ ꯍꯥꯟꯅ ꯀꯦꯔꯥꯃꯦꯜꯒ ꯕꯅꯥꯅꯥꯒꯒꯤ ꯐ꯭ꯂꯦꯕꯔ ꯂꯩꯔꯝꯕꯅꯦ ꯑꯣꯠꯁꯦ ꯑꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯑꯗꯨꯗꯣ ꯍꯥꯟꯅ ꯂꯣꯏ ꯇꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤꯁꯤꯅ ꯈꯤꯇꯪꯗꯤ ꯃꯍꯥꯎꯗꯤ ꯍꯟꯊꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯥꯎꯋꯦ ꯁꯤꯁꯤꯁꯨ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯁꯤꯅ ꯃꯍꯥꯎꯒ ꯍꯟꯊꯩꯌꯦꯕꯀꯣ ꯃꯤ ꯄꯥꯝꯕ ꯂꯩꯔꯝꯒꯅꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯔꯛꯇꯅ ꯑꯗꯣ ꯍꯥꯎꯋꯦ ꯑꯩꯒꯤꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯠꯁꯀꯨꯝꯕ ꯀꯩꯀꯥꯗꯨꯁꯨ ꯍꯥꯏꯗꯤ ꯄꯤꯁꯇꯥꯒꯤ ꯃꯍꯥꯎꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯑꯗꯣ ꯄꯤꯁꯇꯥ ꯃꯍꯥꯎ ꯀꯥꯖꯨ ꯃꯍꯥꯎ ꯂꯣꯏ ꯌꯥꯎꯔ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅꯦ ꯁꯤꯗ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯟꯆ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯑꯩꯒꯤ ꯂꯟꯆ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯂꯟꯆꯁꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯐꯨꯠꯂꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯑꯣꯏꯅ ꯊꯛꯇꯣꯏꯅꯦ ꯑꯩꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯤꯅ ꯁꯨ ꯌꯥꯝ ꯐꯕ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯟꯁꯀꯨꯝꯕ ꯑꯐꯕ ꯂꯣꯏ ꯌꯥꯎꯔꯕ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯁ꯭ꯋꯤꯠ ꯄꯣꯇꯦꯇꯣꯗ ꯑꯉꯥꯡꯕꯤꯗꯣꯅꯦꯕꯀꯣ ꯁꯤꯒꯤꯁꯤꯡꯁꯤꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯁ꯭ꯋꯤꯠ ꯄꯣꯇꯦꯇꯣꯗ ꯀꯩꯅꯣ ꯑꯉꯧꯕꯤꯗꯣꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅ ꯀꯥꯔꯣꯠ ꯑꯃ ꯑꯈꯥꯕꯤ ꯅꯠꯇꯕꯤꯗꯣꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯒꯖꯔ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯤꯅ ꯕꯤꯠꯔꯨꯠꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯁꯦ ꯐꯨꯠꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝ ꯀꯨꯀꯔꯁꯦ ꯑꯩꯅ ꯃꯍꯤ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯃꯌꯥꯟꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯍꯩꯅꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯅꯤꯕꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯇꯛꯈꯥꯏꯔꯒ ꯊꯛꯄꯗꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯍꯩꯅꯔꯦ ꯍꯥꯏꯗꯤ ꯐꯕꯨ ꯐꯔꯗꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯀꯩꯁꯨ ꯍꯪꯒꯣꯏꯕ ꯍꯩꯅꯗꯕ ꯀꯥꯏꯗꯣ ꯑꯗꯨꯝ ꯂꯩꯔꯛꯇꯦꯕꯀꯣ ꯑꯗꯨꯅꯁꯨ ꯑꯗꯨم ꯍꯩꯅꯕꯅꯦ ꯃꯌꯥꯝ ꯅꯠꯇ꯭ꯔꯗꯤꯕꯀꯣ ꯃꯌꯥꯝ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯦ ꯑꯣꯏꯗꯣꯏꯁꯦ ꯃꯌꯥꯝꯁꯤꯗ ꯂꯣꯏꯔꯦ ꯃꯨꯜꯂꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕꯁꯦ ꯃꯍꯥꯎ ꯌꯥꯝ ꯂꯩꯕꯅꯦ ꯃꯥꯒꯤ ꯃꯈꯜꯁꯦ ꯁꯨꯅꯕ ꯈꯔ ꯈꯔ ꯂꯣꯏ ꯌꯥꯎꯍꯟꯕ ꯀꯥꯔꯣꯠ ꯌꯥꯎꯔꯦ ꯕꯤꯠꯔꯨꯠ ꯌꯥꯎꯔꯦ ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯪꯒ꯭ꯔꯥ ꯑꯉꯧꯕꯁꯦ ꯈꯤꯇꯪ ꯀꯥꯝꯕꯗꯅꯦ ꯍꯥꯟꯅ ꯍꯦꯛꯇ ꯂꯣꯏ ꯇꯣꯏ ꯍꯥꯏꯕ ꯃꯥꯁꯦ ꯑꯗꯨꯒ ꯒꯖꯔ ꯑꯃ ꯒꯖꯔꯁꯦ ꯑꯅꯤ ꯑꯣꯏꯍꯟꯕ ꯃꯍꯤꯁꯦ ꯈꯔ ꯍꯥꯞꯄꯤꯔꯒ ꯑꯗꯨꯒ ꯁꯤ ꯇꯛꯈꯥꯏꯔꯨꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤ ꯇꯛꯈꯥꯏꯈ꯭ꯔꯤꯁꯦ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯀꯩꯝ ꯇꯧꯗꯦ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯑꯁꯤꯗ ꯍꯩꯗꯣꯛꯑꯒꯦꯕꯀꯣ ꯆꯥꯖꯨꯝꯁꯤꯗ ꯆꯨꯝꯊꯣꯛꯏꯅꯦꯀꯣ ꯑꯩꯒꯤꯁꯦ ꯍꯥꯏꯗꯤ ꯑꯆꯧꯕ ꯃꯇꯨꯝꯒꯨꯝꯕ ꯌꯥꯎꯔꯝꯃꯗꯤ ꯑꯩꯁꯦ ꯄꯟꯗꯣꯏꯅꯦꯕꯀꯣ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯗꯨꯅ ꯆꯨꯝꯊꯣꯛꯏꯅꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯁꯤꯒꯤꯁꯦ ꯌꯥꯝ ꯍꯪꯒꯣꯏꯒꯟꯕ ꯃꯤ ꯑꯣꯏꯔꯗꯤ ꯌꯦꯡꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯁꯦ ꯈꯤꯇꯪ ꯎꯕ ꯀꯥꯟꯗꯗꯤ ꯌꯥꯝ ꯍꯪꯒꯣꯏꯒꯟꯕ ꯃꯤ ꯑꯣꯏꯔꯗꯤꯀꯣ ꯍꯪꯒꯣꯏꯕꯅꯦꯕꯀꯣ ꯍꯪꯒꯣꯏꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯂꯣꯏ ꯇꯛꯈꯥꯏꯔ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯩꯒꯤꯁꯦ ꯑꯗꯣ ꯀꯩꯁꯨ ꯌꯥꯝ ꯂꯦꯝꯍꯧꯕ ꯅꯠꯇꯦ ꯑꯗꯣ ꯁꯤ ꯈꯔꯁꯦ ꯂꯦꯝꯃꯦ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦꯕꯀꯣ ꯑꯩ ꯊꯛꯑꯅꯤ ꯁꯤꯁꯦ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯤꯕꯀꯣ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯇ꯭ꯔꯁꯨ ꯌꯥꯔꯅꯤꯕꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯁꯨ ꯆꯥꯗꯣꯏꯅꯣ ꯕꯦꯝꯃ ꯆꯥꯃꯁꯁꯦ ꯃꯅꯨꯡ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯩꯅ ꯊꯛꯑꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯈꯣꯡ ꯊꯥꯡꯒꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯈꯜꯂꯝꯃꯅꯤꯕꯀꯣ ꯃꯌꯥꯝꯅ ꯑꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯅꯦꯕ ꯄꯣꯖꯤꯁꯟ ꯁꯦꯝꯃꯤꯅꯦꯕ ꯑꯩꯒꯤ ꯊꯛꯄꯗ ꯅꯨꯡꯉꯥꯏꯖꯒꯗꯕ ꯃꯑꯣꯡꯗꯣ ꯑꯗꯨꯗꯣ ꯁꯦꯝꯃꯤꯅꯦ ꯁꯤ ꯍꯧꯖꯤꯛ ꯊꯛꯑꯁꯦ ꯇꯛꯀꯦ ꯇꯛꯑꯒ ꯑꯩꯅ ꯃꯁꯛꯁꯦ ꯎꯠꯂꯝꯗ꯭ꯔꯦꯅꯦ ꯎꯠꯂꯛꯀꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯇꯛꯈꯥꯏꯈꯤꯕꯗꯣꯅꯦꯕꯀꯣ ꯁꯤꯒꯤꯁꯦ
ꯂꯩꯔꯦ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨ ꯊꯛꯄꯗꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦꯕꯀꯣ ꯍꯩꯅꯗꯕ ꯃꯤꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯊꯛꯄꯁꯦ ꯍꯥꯏꯗꯤ ꯃꯍꯥꯎꯗꯣ ꯑꯃꯒꯤꯁꯨ ꯂꯣꯏ ꯐꯪꯉꯦ ꯍꯣꯏ ꯃꯍꯥꯎ ꯈꯟꯇꯣꯛꯄ ꯈꯪꯗꯦ ꯂꯣꯏ ꯃꯤꯛꯁ ꯇꯧꯕꯅꯤ나 ꯍꯥꯏꯕꯒꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯎꯋꯦꯕꯀꯣ ꯌꯥꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯂꯟꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 10:30 ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯨꯡ 12:30 ꯑꯗꯥꯏꯋꯥꯏꯗ ꯑꯃꯨꯛꯀ 12:30 ꯁꯥꯏꯁꯤꯗ ꯑꯃꯨꯛꯀ ꯑꯃ ꯊꯛꯇꯣꯏꯅꯦ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯀꯣꯀꯣꯅꯠ ꯋꯥꯇꯔꯅꯦ ꯅꯨꯡꯊꯤꯟꯗ ꯁꯨꯝ ꯍꯥꯏꯗꯤ ꯏꯁꯥꯗꯣ ꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯅꯕ ꯁꯤꯁꯤꯃ ꯉꯁꯤꯒꯤ ꯁꯤ ꯂꯤꯇꯔ ꯑꯃꯅꯦꯕꯀꯣ ꯁꯤꯒꯤꯁꯤꯃ ꯉꯁꯤꯒꯤ ꯑꯗꯨꯝ ꯄꯤꯠ ꯁꯨꯝ ꯊꯛꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯑꯩꯒꯤ ꯍꯪꯒꯥꯝꯅꯦ ꯄꯥꯂꯛꯅꯦ ꯍꯋꯥꯏ ꯃꯅꯥ ꯆꯦꯡꯒꯨꯝ ꯃꯅꯥ ꯑꯗꯨ ꯃꯌꯥꯝꯗꯨꯒ ꯆꯥꯛ ꯈꯔꯒ ꯇꯧꯔꯒ ꯇꯛꯈꯥꯏꯕꯅꯦꯕꯀꯣ ꯑꯩ ꯁꯤꯒꯤꯁꯦ ꯐꯨꯠꯄꯗꯣ ꯅꯝꯍꯧꯗ꯭ꯔꯦꯕꯀꯣ ꯃꯥꯆꯥꯒ ꯃꯥꯟꯗ꯭ꯔꯣ ꯍꯣꯏ ꯃꯥꯆꯥꯒꯨꯝꯕꯅꯦ ꯑꯁꯦꯡꯒꯤꯗꯤ ꯃꯥꯆꯥꯒꯨꯝꯕꯅꯦ ꯍꯦꯛꯇ ꯑꯁꯪ ꯑꯃꯥꯟꯁꯦ ꯑꯔꯩꯒꯩ ꯍꯥꯞꯄꯅꯦ ꯑꯩꯅ ꯀꯩꯗꯧꯖꯔꯨꯅꯤꯅ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤ ꯆꯥꯖꯨꯝꯁꯤꯗ ꯆꯨꯝꯊꯣꯛꯄꯤꯔꯁꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯐꯖꯅ ꯆꯨꯝꯊꯣꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩ ꯊꯛꯄ ꯌꯥꯔꯦ ꯃꯥꯅꯦ ꯁꯤꯒꯤꯁꯤꯅ ꯃꯌꯥꯝ ꯅꯨꯡꯊꯤꯟ ꯇꯥꯜꯂꯛꯇ ꯑꯩꯅ ꯑꯩꯈꯣꯏ ꯕꯨꯡꯉꯣꯍꯣꯏ ꯕꯦꯝꯃꯍꯣꯏ ꯆꯥꯅꯕ ꯁꯦꯝꯕꯅꯦꯕꯀꯣ ꯃꯃꯤꯡꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯖꯁ ꯑꯩꯅ ꯍꯥꯏꯗꯤ ꯍꯥꯎꯗꯧ マꯃꯑꯣꯡꯗ ꯑꯗꯨꯝ ꯁꯦꯝꯕꯅꯦꯕꯀꯣ ꯃꯣꯏ ꯆꯥꯅꯕ ꯑꯩꯕꯨꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯑꯩꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯁꯪ ꯑꯃꯥꯟ ꯍꯥꯞꯄꯗꯤ ꯑꯩꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕ ꯐꯁꯨ ꯐꯩꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯍꯥꯞꯄꯦ ꯍꯥꯎꯗꯧꯁꯨ ꯌꯥꯝ ꯃꯥꯟꯕꯅꯦ ꯍꯥꯎꯋꯦꯁꯨ ꯍꯥꯏꯌꯦ ꯃꯌꯥꯝ ꯏꯟꯖꯜꯂꯒꯦ ꯃꯌꯥꯝ ꯑꯩꯅ ꯑꯣꯚꯦꯟꯗ ꯍꯥꯞꯆꯜꯂꯝꯃꯦꯗꯅ ꯑꯗꯨꯗꯣ ꯑꯁꯤ ꯁꯥꯔꯤꯉꯩꯁꯦ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯁꯦ ꯁꯥꯔꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯁꯤ ꯀꯐꯣꯏꯁꯦ ꯃꯌꯥꯝ ꯑꯊꯨꯝꯕꯤꯗꯣꯅꯦꯕ ꯕꯦꯗꯅꯥ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯤꯗꯣ ꯑꯁꯤꯟꯕꯤꯗꯤ ꯑꯩ ꯆꯥꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯤ ꯑꯊꯨꯝꯕꯤꯁꯦ ꯁꯤꯒꯤꯁꯦ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯨꯞꯄꯅꯤꯕꯀꯣ ꯆꯥꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯒꯤꯁꯦ ꯊꯨꯝꯃꯦꯕꯀꯣ ꯑꯩꯗꯤ ꯑꯁꯦꯡꯕꯗꯤ ꯑꯁꯤꯟꯕꯗꯣ ꯑꯣꯏꯅ ꯄꯥꯝꯕꯅꯦ ꯑꯗꯨꯕꯨ ꯑꯁꯤꯟꯕꯗꯣ ꯆꯥ ꯌꯥꯗꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯊꯣꯛꯎꯔꯁꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯀꯐꯣꯏꯅꯦꯕꯀꯣ ꯕꯦꯗꯅꯥ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯑꯊꯨꯝꯕꯤ ꯑꯩꯅ ꯆꯥꯕ ꯑꯊꯨꯝꯕꯤꯗꯣ ꯅꯠꯇꯦꯕ ꯁꯤꯁꯤꯗꯤ ꯑꯁꯤꯟꯕꯅꯦꯕ ꯑꯗꯨ ꯑꯩꯅ ꯆꯈꯥꯏꯕ ꯈꯔ ꯌꯥꯎꯕꯒꯤ ꯍꯦꯛꯎꯔꯦꯕꯀꯣ ꯆꯥꯅꯤꯡꯕ ꯃꯤꯗ ꯑꯩꯅ ꯄꯤꯖꯗꯣꯏꯅꯤ ꯄꯤꯊꯣꯛꯀꯦ ꯃꯌꯥꯝ ꯄꯥꯜꯂꯦꯕ ꯁꯣꯔꯣꯛꯇ ꯄꯥꯟꯕꯅꯤꯅ ꯑꯗꯨꯝ ꯑꯆꯠꯄ ꯃꯤꯅꯁꯨ ꯑꯗꯨꯝ ꯍꯦꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯀꯩꯁꯨ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯃꯌꯥꯝ ꯄꯥꯟꯕꯒꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯛꯆꯖꯅꯣꯅ ꯈꯜꯂꯕ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯅ ꯆꯥ ꯉꯝꯗꯕꯗꯨꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯅ 9 ꯍꯦꯛꯄꯅꯦ ꯑꯗꯣ ꯑꯃꯗꯤ ꯂꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤ 3ꯁꯤꯃ ꯑꯩꯈꯣꯏ ꯕꯥꯍꯣꯏ ꯆꯥꯕ꯭ꯔꯥ ꯑꯗꯨ ꯈꯔ ꯄꯤꯊꯣꯛꯄ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯄꯥꯜꯂꯦꯕꯀꯣ ꯁꯤꯁꯦ ꯑꯥꯗꯒ ꯄꯥꯜꯂꯤꯁꯦ ꯌꯥꯝ ꯊꯤ ꯄꯥꯟꯕꯅꯦ ꯇꯦꯛꯊꯒꯩ ꯄꯥꯜꯂꯝꯕꯅꯦ ꯍꯦꯛꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯣꯝ ꯁꯥꯏꯗꯇꯁꯨ ꯄꯥꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯑꯩ ꯍꯩ ꯔꯥ ꯈꯔ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯁ꯭ꯇꯤꯝ ꯇꯧꯔꯒ ꯇꯛꯈꯥꯏꯔꯒ ꯊꯛꯄꯒꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯇꯛꯈꯥꯏꯔꯒ ꯊꯛꯑꯒ ꯑꯩꯁꯦ ꯇꯛꯈꯥꯏꯕꯒ ꯊꯛꯄ ꯀꯩꯀꯥꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯣꯟ ꯇꯧꯔꯝꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯑꯩꯒꯤ ꯗꯤꯟꯅꯔꯅꯦꯕꯀꯣ ꯑꯩ ꯗꯤꯟꯅꯔꯁꯦ ꯉꯥꯅꯦ ꯑꯗꯨꯒ ꯒꯖꯔ ꯑꯗꯨꯒ ꯌꯦꯟꯗꯦꯝ ꯑꯗꯨꯒ ꯑꯂꯨ ꯈꯔ ꯍꯥꯞꯄꯦ
ꯑꯗꯨꯗꯨꯒ ꯐꯨꯠꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯊꯨꯝ ꯈꯛ ꯍꯥꯞꯄꯒ ꯐꯨꯠꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔꯕꯨꯗꯤ ꯍꯥꯞꯄꯦ ꯑꯩꯅ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯝꯅ ꯐꯨꯠꯂꯒ ꯇꯛꯈꯥꯏꯔꯒ ꯊꯛꯇꯣꯏꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯆꯅꯝꯒ ꯇꯤꯜꯍꯧꯒꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯇꯛꯈꯥꯏꯕꯗ ꯍꯥꯞꯄꯣꯏꯕꯀꯣ ꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯕꯥꯒꯤ ꯁꯨꯝ ꯍꯥꯞꯄꯤꯕꯅꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯃ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯂꯩꯀꯪ ꯊꯔꯣꯗꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯁꯥꯠꯂꯦ ꯑꯃꯗꯤ ꯁꯥꯠꯄ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯉꯁꯤ ꯁꯥꯠꯄꯅꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯔꯒ ꯂꯥꯛꯀꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ